Asifam. Ngasi mayamna khwaidagi masing anambana ko khwaidagi yamna request tawakpane pizza do to medium size ne large size haibnebuko ado phangdre medium ona lawre sina cheesy bread garlic bread uiko pizza ado request tawakpasina Sinam Rani Nganthoi Devi adagi Ingbi Moirangthem Ahaibam Delina Mom's Princess iche sinane last size hairapado je last size to phangdre moi je yaude personal ga medium khatang lay personal na pick to natro aisu khangdre dagi kabrambam senjibika chanu Laishram sumila Ningomban as Gunachandra lourembam anamana nupi ngatane nan aigi commenta nupi na request tawpa khatang chai yare nangise na haibdo nupi khatang tawwa chadi nupa ju yawe do anamana nupi oibagine mamangi video da request tawpa ina chabdu nupan haip yawgimne aduga cheese pizza je medium size ai ngasi gize mogi cheese pizza in lore Margarita haibra dudo ai paba hitre maming adudo in lore to yung to chaba horse mixing the bra adum hawe do yamna aina expectation do high oirure aina expect do makti natte Kaya Gigi oideda 시 마닝 짜버지 ai chaba pamdi trong nhìn kìa thum ya eze cheesy garlic bread kai cheesy oi jana maming yuana
ꯃꯣꯏꯒꯤ ꯗꯤꯁꯄ꯭ꯂꯦꯗ ꯊꯣꯛꯄꯗꯣ ꯃꯦꯅꯨꯗꯒ ꯄꯤꯛꯆꯔ ꯌꯦꯛꯄꯗꯣ ꯑꯗꯨꯒ ꯈꯦꯠꯅꯩꯉꯣ ꯍꯧꯖꯤꯛꯀꯤ ꯃꯅꯤꯡ ꯇꯥꯕꯁꯦ ꯇꯣꯔꯁꯤ ꯃꯅꯤꯡ ꯇꯥꯕꯁꯦ ꯃꯅꯨꯡꯗ ꯁꯤ ꯀꯩꯝ ꯌꯥꯎꯗꯦ ꯕ꯭ꯔꯦꯗꯇꯪꯅꯦ ꯑꯍꯨꯝ ꯂꯩꯔꯤꯀꯣ ꯑꯩ ꯃꯃꯥꯡꯒꯤꯅꯦ RC ꯐꯦꯝ ꯑꯩ ꯃꯃꯥꯡꯒꯤ ꯚꯤꯗꯤꯑꯣ ꯀꯤꯗ ꯀꯛꯆꯤꯡ ꯂꯣꯟ ꯉꯥꯡꯕꯩꯗꯣ ꯑꯗꯨꯗ ꯃꯌꯥꯝꯅ ꯑꯅꯝꯕꯅ ꯉꯥꯡꯕ ꯇꯥꯕ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦꯅ ꯍꯥꯏꯔꯛꯄꯗꯣ ꯊꯥꯒꯠꯆꯔꯤ ꯑꯗꯣ ꯑꯃꯨꯛꯀ ꯀꯛꯆꯤꯡ ꯂꯣꯟꯗ ꯑꯗꯨꯝ ꯉꯥꯡꯉꯨ ꯍꯥꯏꯔꯛꯄꯁꯨ ꯌꯥꯎꯋꯦ ꯑꯗꯣ ꯑꯗꯨꯗ ꯇꯥꯕ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯕꯁꯨ ꯌꯥꯎꯋꯦ ꯑꯗꯨꯗꯨꯅ ꯑꯩ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯇꯪꯈꯥꯏ ꯇꯪꯈꯥꯏ ꯉꯥꯡꯉꯒꯦ ꯍꯥꯐ ꯍꯥꯐ ꯅꯠꯇ꯭ꯔꯥ ꯑꯗꯨꯅ ꯐꯔꯅꯦꯕ ꯅꯠꯇ꯭ꯔꯗꯤ ꯌꯨꯝ ꯌꯥꯝ ꯍꯥꯎꯇꯦꯉꯣ ꯁꯤꯁꯦ RC ꯐꯦꯝ ꯑꯩꯁꯦ ꯚꯤꯗꯤꯑꯣꯗ ꯍꯧꯖꯤꯛꯀꯥꯟꯗꯤ ꯁꯨꯝ ꯇꯧꯔꯛꯑꯕꯒꯤꯔ ꯈꯪꯗꯦ ꯍꯪꯒꯣꯏꯕꯗꯣ ꯏꯀꯥꯏꯕ ꯍꯪꯒꯣꯏꯕ ꯈꯔ ꯐꯔꯦꯉꯣ ꯑꯗꯨꯒꯤ ꯑꯩ ꯚꯤꯗꯤꯑꯣꯗ ꯇꯧꯔꯤꯖꯨꯕ꯭ꯔꯥ ꯈꯨꯠ ꯁꯥ ꯑꯗꯒꯤ ꯁ꯭ꯃꯥꯏꯜ ꯑꯦꯛꯁꯄ꯭ꯔꯦꯁꯟ ꯌꯥꯝ ꯇꯧꯔꯤꯁꯦ ꯑꯍꯥꯟꯕꯗꯤ ꯏꯀꯥꯏꯔꯝꯃꯦ ꯅꯍꯥꯟ ꯚꯤꯗꯤꯑꯣ ꯍꯧꯔꯛꯄꯗꯗꯤ ꯌꯥꯝ ꯊꯤꯅ ꯑꯩꯅ ꯊꯤꯅ ꯑꯦꯛꯁꯄꯦꯛ ꯇꯧꯕꯗꯣ ꯑꯁ ꯄꯨꯔꯥ ꯀꯩꯅꯣꯝ ꯇꯧꯔꯦ ꯑꯩꯁꯦ ꯕ꯭ꯔꯦꯗ ꯆꯥꯕ ꯃꯥꯜꯂꯦ ꯕ꯭ꯔꯦꯗꯇ ꯕꯇꯔ ꯇꯩꯔ ꯆꯥꯕ ꯃꯥꯜꯂꯦꯉꯣ ꯑꯁꯦꯡꯕꯩ ꯈꯨꯍꯥꯎꯇꯁꯨ ꯂꯩꯇ꯭ꯔꯦ ꯍꯥꯏꯕ ꯈꯪꯕ꯭ꯔꯥ ꯀꯩꯝꯇ ꯍꯥꯞꯄꯝꯗꯦ ꯏꯀꯪ ꯀꯪꯉꯦ ꯑꯗꯒꯤ ꯕ꯭ꯔꯦꯗ ꯈꯛꯇꯪꯅꯦꯕꯀꯣ ꯑꯗꯨꯒ ꯀꯩꯅꯣꯁꯨ ꯆꯤꯖ ꯍꯥꯏꯔꯒ ꯁꯤꯁꯦ ꯆꯤꯖꯁꯨ ꯍꯥꯞꯇꯦ ꯍꯥꯏꯕ ꯑꯗꯨꯝ ꯕ꯭ꯔꯦꯗ ꯉꯥꯛꯇꯅꯦꯕ ꯁꯤ ꯑꯃꯨꯛ ꯌꯦꯡꯉꯁꯦ ꯁꯤꯅ ꯍꯥꯏꯕ ꯑꯁ ꯏꯌꯥꯛ ꯌꯥꯗꯅ ꯆꯤꯖꯤ ꯍꯥꯏꯔꯒ ꯁꯤ ꯆꯤꯖꯒꯤꯅꯦ ꯍꯥꯏꯕꯀꯣ ꯆꯤꯖꯤ ꯍꯥꯏꯔꯒ ꯀꯥꯏꯗꯩ ꯆꯤꯖꯤꯅꯣ ꯁꯤꯗꯤ ꯄꯨꯔꯥ ꯁꯣꯜꯇꯤ ꯇꯥꯔꯦꯕ ꯁꯤ ꯌꯥꯝ ꯍꯥꯎꯇꯦ ꯌꯥꯝ ꯆꯥꯅꯤꯡꯗꯤꯌꯦ ꯄꯤꯖꯥꯁꯤꯀꯣ ꯆꯥꯔꯦꯕꯀꯣ ꯑꯗꯨꯒ ꯃꯅꯤꯡ ꯇꯥꯕ ꯕ꯭ꯔꯦꯗꯀꯤꯗꯣ ꯀꯩꯝ ꯌꯥꯎꯗꯦ ꯑꯩ ꯆꯥꯅꯤꯡꯗꯦ ꯁꯤ ꯍꯥꯎꯇꯦ ꯆꯥꯔꯣꯏꯒꯦ ꯁꯤꯅꯀꯣ ꯊꯨꯝ ꯌꯥꯝ ꯌꯥꯛꯑꯦ ꯌꯥꯛꯃꯜꯂꯦ ꯁꯤ ꯑꯩꯅ ꯆꯤꯖꯤ ꯒꯥꯔꯂꯤꯛ ꯕ꯭ꯔꯦꯗꯅ ꯍꯥꯏꯔꯒ ꯀꯗꯥꯏꯗꯩ ꯆꯤꯖꯤꯅꯣ ꯁꯤꯗꯤ ꯁꯣꯜꯇꯤ ꯑꯣꯏꯔꯦꯕ ꯑꯗꯣ ꯆꯥꯅꯤꯡꯗ꯭ꯔꯦ ꯍꯥꯎꯁꯨ ꯍꯥꯎꯗꯦ ꯄꯩꯁꯥ ꯄꯥꯝꯃꯨꯏꯌꯦ ꯑꯗꯣ RC ꯐꯦꯝ ꯆꯥꯕ ꯂꯣꯏꯔꯦ ꯉꯁꯤ ꯚꯤꯗꯤꯑꯣ ꯂꯣꯏꯔꯦ ꯂꯣꯏꯕꯧ ꯌꯦꯡꯕꯒꯤ ꯊꯥꯒꯠꯆꯔꯤ ꯑꯅꯧꯕ ꯑꯣꯏꯔꯒꯗꯤ ꯅꯨꯡꯉꯥꯏꯔꯒꯗꯤ ꯌꯦꯡꯕꯤꯌꯣ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯣ ꯑꯗꯨꯒ ꯑꯅꯧꯕ ꯑꯣꯏꯔꯒꯗꯤ ꯑꯩꯒꯤ ꯗꯦꯁꯀ꯭ꯔꯤꯞꯁꯟꯗ ꯆꯦꯛ ꯇꯧꯕꯤꯌꯣ ꯑꯗꯣ ꯂꯣꯏ ꯃꯔꯣꯟ ꯂꯣꯏ ꯍꯥꯏꯔꯝꯃꯅꯤ ꯑꯩ ꯍꯥꯏꯔꯔꯣꯏꯒꯦ
ꯍꯥꯟꯅꯒꯤ ꯚꯤꯗꯤꯑꯣꯁꯤꯡꯁꯨ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗ ꯆꯪꯉꯒ ꯌꯦꯡꯕ ꯌꯥꯒꯅꯤ ꯌꯥꯔꯁꯤ ꯐꯦꯃꯤꯂꯤ ꯑꯩ ꯌꯥꯝꯅ ꯅꯨꯡꯁꯤꯌꯦ ꯅꯣꯏ ꯃꯌꯥꯝꯁꯦ ꯑꯁꯦꯡꯕꯒꯤ ꯁꯨꯝ ꯚꯤꯗꯤꯑꯣ ꯂꯣꯏꯔꯛꯄꯒꯤꯗ ꯍꯥꯏꯐꯝ ꯊꯣꯛꯄꯒꯤ ꯍꯥꯏꯕ ꯅꯠꯇꯕ ꯇꯁꯦꯡꯅ ꯑꯩꯉꯣꯟꯗ ꯐꯥꯎꯋꯦ ꯑꯗꯨꯒꯤꯅꯦ ꯑꯩꯅ ꯍꯥꯏꯀꯥꯟꯗ ꯅꯣꯛꯏꯁꯦ ꯍꯥꯏꯗꯤ ꯏꯀꯥꯏꯒꯨꯝ ꯇꯧꯔꯤꯁꯦ ꯑꯁꯦꯡꯕ ꯑꯣꯏꯕꯩꯅꯦ ꯍꯥꯏꯐꯝ ꯈꯪꯗꯕꯗꯣ ꯑꯗꯨꯒ ꯁꯨꯝ ꯚꯤꯗꯤꯑꯣ ꯂꯣꯏꯔꯛꯄꯒꯤ ꯍꯥꯏꯐꯝ ꯊꯣꯛꯄꯒꯤ ꯍꯥꯏꯕꯗꯤ ꯅꯠꯇꯕ ꯑꯇꯩ ꯑꯇꯩ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯤꯕꯨꯗꯤ ꯍꯥꯏꯐꯝ ꯊꯣꯛꯄꯒꯤ ꯍꯥꯏꯕꯅꯦ ꯑꯗꯣ ꯅꯣꯏꯕꯨ ꯇꯁꯦꯡꯅ ꯅꯨꯡꯁꯤꯕ ꯐꯥꯎꯕꯁꯤꯗꯤ ꯑꯁꯦꯡꯕꯩꯅꯦ ꯃꯔꯝꯗꯤ ꯑꯁꯦꯡꯕꯩ ꯊꯥꯖꯗꯦ ꯁꯨꯃꯥꯏꯅ ꯃꯌꯥꯝ ꯁꯨꯃꯥꯏꯅ ꯂꯥꯏꯛꯀ ꯇꯧꯔꯛꯇꯅ ꯅꯣꯏ ꯁꯞꯄꯣꯔꯠ ꯅꯨꯡꯁꯤꯕ ꯀꯃꯦꯟ ꯃꯌꯥꯝ ꯄꯣꯖꯤꯇꯤꯚ ꯃꯌꯥꯝ ꯑꯩ ꯁꯨꯛꯈꯟ ꯈꯜꯂꯨꯗꯦ ꯑꯗꯨꯗꯨꯅ ꯑꯁꯦꯡꯕ ꯐꯥꯎꯋꯦ ꯅꯨꯡꯁꯤꯕ ꯑꯣꯀꯦ ꯂꯣꯏꯔꯦ ꯑꯗꯨꯗꯤ ꯃꯊꯪ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯀꯥꯏꯅꯔꯁꯤ ꯌꯥꯔꯁꯤ ꯐꯦꯝ ꯅꯨꯡꯉꯥꯏꯅ ꯂꯩꯌꯨ